JP के MLA Singh Delhi the Paishna Krang as Sohana Chief Minister and Birena Luchingduna MLA Kangbo Ama Delhi the Mak Infal Tado Kreairi. Manipur da ahan boyna konung chat palambi da Rizet Batman ki Shamli Balambi asi mi chat na dringai da mapam kharada chekhai re hairi. Sangai ki conservation amade breathing center Makaibulam Chau National Park ki akoibada semkat naba thorang tore hai na principal chief conservator of forest Anurag Baspai na hai kre. Amade Nipugataruk Suba State Master Athletic Championship ngasidagi hokre. Kurumjeri, ISTB pau miyang tabir besing butaram nokjeri, hausi pau santono pijeri. Popular government ama October thasi manungda semu ngamdragana aroiba phirep lauragani haina taknaruba BJP ki MLA singna center da taknarunaba hanagi chief minister and Birena Luchingba MLA kangbu ama Delhi da ngasinung thil chatkre haire. Makhatana MLA kharastu Delhi da chatkadauri haire. Thazabaya ba Paugili Kul Amana Pongdorokpada BJP MLA Singi Maraktagi Kanana Luchingba Oigani Haina Lepangam Davana Center da Tongan Khaidoklaga Makoigi Oiba Wapam Tamlunaba Maram Oiraga Popular Government Sembangam Dana Leirakpadu Yana Daba Nakal Singh Tenkang Kayarak Pamina Kre Hauzik Ladiba Piba Masida Matang Chahi Lisingani Kungataruk Pauba Lairabadi BJP Amadi Chatminariba Party ki MLA Singh Lisingani Kungatareta Pang Tokadoriba General Election da Mai Pak Pangamgani Haibagi Thajaba Leraktabana Yanaram Daba Khutpu Singna Center na Khalak Paluchingba Aduda Puna Sogat Minaba Haina Warep Laukre BJP ki MLA Singna Yanariba Wapam Singh Adu Center ki Luchingba Singa October Manga da Unaduna Khangalaga October Thasi Manungda Lengak Semnanaba Hairamgani Haire Karigumba Tabakta Onthorak Taba Taragade BJP ki MLA Pumnamak Party Thadokpagi Phirep Laurakani Haibagi Akanba Wapam Thamlugani Haire Wapam Asigamari Lainana MLA Singh Ngasidagi Delhi ki Damak Khongshanba Haunaragani Haire Atopa Pau Amaki Matung Ina Center ki Luchingba Singa Unaba Sida BJP ki Chatminariba Atai Atopa Party ki MLA Singh Su Yauraba Yana Laire Panbayabadi Mamangi BJP na Luchingba Lengakta Lengak Manungda Yanartabadagi MLA Khara Haunaraga Pham Thadok na Bawarep Lominaraga Thabak Oina Onthorpa Matamda MLA Ahum Khaktamak Pham Thadok Lubadagi Apangba Tahobaki Thodok Laikibana Karingumba October Thasi Manungda Center na Lengak Siamnana ba Khangalaktrabadi Party Thadokpa MLA Pham Thadokpagi Phirep Adu Punna Lominaba Ngamgadra Ngamloidra Haibagi Achauba Wahang Oiri Manipur da ahanba oina Imphal gi konung lambi ge Koilas ki lambi mathakta Manipur Urban Road Drainage and Asset Management and Improvement Project ki makhada thariba Rizet Pavement Concrete Road asi sem saba hogalakpada ngairingaida mafam kayada crack chatle mi phawba chatna driba lambi asi crack chalakpada mioi kayana angakpa poknakre mafam aduda ISTV News na hakthengna yengsilubada hauzik konung mamang lambi ge mamang thangba sarukta thaba loiraklaba Rizet Pavement Concrete Road asi khongkap khudingi crack chatpagi mami tare Amaromda Haubata Ngairiba Concrete Lambi Asigi Mayaida Ishing Tungsinduna Laibasu Yauri PWD Makada AMR India Private Limited Suriba Thabak Asi Asian Infrastructure Investment Bank Amadi Manipur Lenga ki Apunba Senpam Lupa Crore Lising Ahum Chatruk Nipugatare Lom Changna Semgat Kadaba Rizet Pavement Concrete Road ki Project ni Hairi Mapamaduda Mari Lainaba Department ki official sing unanaba honabada phangdabadagi lever ki khuthangda pau phaunabada khudakta lakpa ngamloi hairakpadagi mafam aduda lairamba mioi kharaga wari sanabada hairiba nauna thariba Rizet Pavement Concrete Road asi yungna kaklaba matungda phaina amuk block 9 na kakkadabani adubu Concrete Road asi haijilaba matung Durga Puja gi labor sing thabak lep lubana asigumba crack asi lakpa oigani
हाइरिबा क्रेक चलिबसिंग असि नौना थुगाइरगा सेमजिनबा होनगनि हाइबा वाफमसिंग थमलकलबसु मियामदा हाइरिबा वाफमसिंग असि मपुंग फाना पावगी खुथांगदा यौहन्नबा इंटरव्यू लौगे हाइरुबददि यारखिदे हौबदा ngairiba concrete road asli miyamna aduki matik thagatpa amadi nungaiba phongdokpa leinakhrabassu oiragliba phiba masina imphal gi akoibagi tharakadoriba concrete road asli kadai phauba afaba lambi oigadagi haiba sidi achauba wahang ama oiri अमरोमदा PWD ना इम्फाल मनुंगी मफम सिंगदा वाइट टॉपिंग रेजर्ट पेमेंट की लंबी सेमगी थबक असि मणिपुरदा अहानबा ओइबा अमदे सिजनरीबा मशीन सिंग अनौबा ओइबना थबक सुबदा खुलोइबा वाटपगी वाफम लैरी हाइना PWD इम्फाल ईस्ट डिवीजन की EE KH रॉबिन्सन ना फोंदोरगली ngasi कोनु ममांगदा सेमगतलिबा रेजर्ट पेमेंट की लंबी असि सेमबदा यावरिबा कंपनी की मियोइ सिंग यावना हौजिक ओइरिबा लंबी की फिबम की मतांगदा महकना मखा तारादुना रिजर्व पेमेंट की लंबी असी चेकोन आनंद सिंह अमदे वांखई लंबी की मफम सिंगदा सेम साबा हौरे मसिदा यावरकपा अकाई अतोय सिंह मतम मतम की ओइना सेमजिन साजिनदुना चटली कोनुंग लंबी की रिजर्व पेमेंट असी बिटुमिनस मेकाडम थाख्रबा मतुंगदा वाइट टॉपिंग की थबक असी तौबनी लंबी असी सरुक अहुम थोपकी अनि सेमननब होनबदा ट्रैफिक जाम न मरम ओइरगा थबक अमखक्तमक सेम हौरे कंक्रीट पेमेंट असिगे अथाबना मिलीमीटर चामग हुंबुद्रानी मसी मणिपुरदा अहानबा ओइबा अमदे सिजनरीबा मशीन सिंग खुलोइबा वाटपगे अवाबा मायोकनरे हौजिक पाइखलिबा रिजिट पेमेंट की लंबी सेमरिबा असि ट्रायल बेसिस अमनी मखाताना अकाई अतोय थोंदनबा क्वालिटी कंट्रोल तौदुना चथगनी थबक सुरिबा सिंगना असोय अंगाम यावरकलबसु मखाताना सोक्तनबा पुंग कुनगा मरी चुपना यंगसिलिबा असिगी मथक्ता हेन यंगसिनबा होनगनी हाइखि कंक्रीट लेइंग तौबसिदा ट्रैफिक न मरम ओइरगा सरु अनि थोंना थाजगे तौने अदुबु थारेबा हुजिक की अहामबगी कंक्रीट की केनोजे कंक्रीट की पेमेंट जी 100 का 70 mm thickness ni sida hoji first time in manipur oibina machine jo anoba lakpa machine anoba lakpagi operate tobagi akoina trial toba plus machine anoba dugi calibration kamai na thangat kani adai kamai tor sijina gani haibena chingbu yengbagi damakta akoina sigi je ahama sida leng ta haujabani si makhata na akoi makhata na dum quality maintain tawra dum sasagani marakta oi mistri na soiba ko pa yar magajo koi dum section na ba thana ba dum yengjan jai pung kunmari je dum yengjan jari tobu asi mathak sida muksu adum yengjan ni har ismai sum thamja मणिपुर खक्तद फंगबा संगाई कंजर्वेशन एंड ब्रीडिंग सेंटर माकैबुलमजाउ नेशनल पार्क की अकोइबद सेमगतनब थौरांग तौरे हाइना प्रिंसिपल चीफ कंजर्वेटर ऑफ फॉरेस्ट PCCF हेड ऑफ फॉरेस्ट फोर्स अनुराग बाइस्पाइना फोंदोखरे वाफम असिंगसी हुमद्रा माथोय सुबा वाइल्ड लाइफ वीक सेलिब्रेशन गमरी लेनाना वाइल्ड लाइफ की ओइबा फोटो एग्जीबिशन अमा हौदोपगी थौरमदा फोंदोखिबने नुपीलाल मेमोरियल कॉम्प्लेक्स ता पांगथोखिबा थौरम अदुदा चीफ कंजर्वेटर ऑफ फॉरेस्ट वाइल्ड लाइफ L Joy Kumar Director Zoological Garden L Biramangol amade atai makok thongba official kayana sarukyakhi exhibition aduda uchek nifugamari mammal kunganipan butterfly taragani thoi amade reptiles taragamari yauna utkhiba exhibition aduga mari leinana PCCF Anurag Baispaina exhibition asi miyam da wildlife ki wakhal loksing piba ngamnaba amade wildlife animal singbu ngak shenba amade yokhattuna thamba ngamnaba gi pandam da pangthokpane स्टेट असिगी अतांगबा मखलगी लैरिबा लमलकी सा उचेकसिंग असिगिदमक फॉरेस्ट डिपार्टमेंट अखन्नबा थबक कया पाइखतपा होरे मसिग मनुंग चन्ना स्टेट असिगी एनिमल ओरिबा संगाईगी मसिंग हेनगत हन्नबगिदमक नेशनल पार्क की अकोइबदा कंजर्वेशन एंड ब्रीडिंग सेंटर अमा हांगदोकलगने रेस्क्यू तौरबा सा उचेकसिंगी सेंटर अमसु बिष्णुपुर डिस्ट्रिक्ट अथुबदा हांगदोकलगने जिरीबाम मरंग कायना लेरिबा स्लो लॉरीज की कंजर्वेशन एंड ब्रीडिंग सेंटर अमसु सेमगत सागतपा होरे चही अमगी मनुंगदा सेंटर असि सेम साबा लोइसलगनी हाइबगी थाजबसु लेरे मणिपुर की टेक्नोपल कामजोंग चांदेल अमदी चुराचांदपुर की साउदर्न पार्ट सिंगदा तांगन फंगबा योंग मखल जीवन की ओइबा कंजर्वेशन एंड ब्रीडिंग सेंटर अमसु कामजोंग डिस्ट्रिक्ट सेमगतननबा थौरांग लेरे अमरोंदा उचेक सिंह ओइबा सेंचुरी अमसु खरुंग पाट की लम हेक्टर चनी कुनगा तरेता सेमगत छागत पहौरे मसिना लमदम अदुकी खुंजा सिंगदा इको टूरिज्म की खुदोंग चाबा पीदुना मकोई की सेनमिट लोंदा मतेंग पांगबा ngamlagani
Masigi mathakta Manipurgi Ju asi chahi amada visitor lak amaga lising kun hena laktuna tourist sing khwaidagi lakpa mafam oiri maram aduna Ju asi malem gi thakta laiba Ju amagum semgat nanaba thabak paikhat pa hore Amarom the Wildlife Protection Act lising amachapal humbudra nithoigi makhada kanagumbana lamlaki sa uchek sing hatpa amadi phaba thengnarabadi makhoi sing adu chahi taret jail da thamba yauna lupa lak manga fine oina thiennabage provision sing leiri Department sing nasu asigumba mioi sing thengnarabadi makhoigi mathakta act asigi makhada khudakta action launana ba thabak sing paikhatli haiki Every year there are tourists to the tune of about 1,20,000. No other place in the state is having that much tourism. So therefore, I think we need to develop this zoo in a world-class zoo so that more tourists can come because people like to see endemic animals, significant animals, important animals which are found in the state of Manipur. So zoo is an important area which needs to be developed as a tourist place in the state because it is having maximum footfall every year. If you see other tourist places, it is hardly in 4,000, 5,000, but it is more than 1,20,000, 30,000 in Manipur zoo only. So these are the things which we are doing for the wildlife conservation and protection, and I seek support of media as well. In propagating all the efforts which the department is making, and I will certainly like media persons also to come up with their versions in what way we would like to develop further or we would like to take the initiatives. Janims the Ladiba nursing sister Chama Humpumari Labagi Manunda nursing sister Humpugataru Kangatlaga posting Piraga Lemhoriba nursing sister Marbutra Nipana Hol Tauraga Tamlibasi Kudakta Marilena Basingna Handoka Dabani Karigumba Handokta Batarabadi nursing sister Marbutra Nipan Asina Anabagi Sebato Bale Pagaloinana Makal Makakagi Kongjang Jangslagan Haina Pongtorakli Wapamasingasi Impal Iski Porompata Leba Jawaharlal Nehru Institute of Medical Sciences Janimsta Nursing Sister Marbutra Nipangi posting PWG Matangda ISTB ga Unaba Amada Hospital Asida Nursing Sister Oriba Janita Laishram na Pongtokibani Mahanamaka Taraduna Lisingani Kungamari ki September Mapanda promotion ki order Thoklaba Matung Lenga ki Maiketaki nursing sister staff ki strength Watli Haiduna Jahi Amahena posting Pidana Thamlakbani Asuk Sangna Lerakba Asida Hospital Asida Ladiba nursing sister Singna Irang Amata Sagatana Tumina Lerakbani Hiramasigamari Lainana Hospital ki administration Amade Mari Lainaba Singa posting ki Matangda Wari Kaya Amataukiba Laikre Madugi matung ina nursing sister Marbutra Nipangi posting ki order tholak khibaga loinana October tha asigi tang humda joining order thoke order tholak paga mari lainana nursing sister mayam felicitation tawduna amadi batch Thetpagi Thoram Pauba Pangtoke, Adubu, Ikang Kangodana, nursing sister Marbutra Nipangi posting Asi, Tha Ahum Pauba Hol Tobagi order Ama, nursing superintendent ki Maike Dagi Tholakpane. Ayuk Nungtil Kaidana, patient care Piriba, nursing sister Marbutra Nipanbuna, posting Pidraga, Humpuga Taru Kankatlaga posting Pib Hibasi, Michang Mikai Naiba Tawongne, Hol Tauge Haragana, nursing sister Chamaga Humpumari Ase, Puna Hol Taubio. Nursing sister Humpuga Taruka posting Pibagi Tabak Asitawigano, Hiramasigamari Lainana, Director Dasu, Health Commissioner Ga Amutang Wari Sanapi Haina, Hijakiba Laikre, Adubo, positive response Amata Lakta Badagi, Asigumba, patient care ki Tabak Ase, Lepagi Kongjang, Junction Bani. Karigumba Mari Laina ba higher authority ki Maike dege posting Mari Laina na nursing sister Marbutra Nipana Taliba demand ase Tabak the Ontoraktaba Tarabade Makatana patient service lepagaloina na Makal Maka Kayagi Kongjang Junctionana Basem Sargani Haike. 1 year already dedicated to patient mayam care pikre aduga akoi 3 months hold to gada bese akoi duty tawjage haiba kangu sita hold to bigada ba maram sina kari marangi no 164 nursing sister ne akoi newly promoted sina 98 nursing sister hana leiramba nursing sister 66 ne 66 puna nursing sister hambam ka da lei han biraga akoi na patient care pi han ba haiba se akoi bo yamna han thaba midyang da thambi bane haija tare akoi 164 se nursing sister oina ek tawjage 98 se hold to bige haiba
wafam sia yazening de aduduna akhoi yaragadi health commissioner amadi governor side aduga akhoi gi higher level singda laibiri ba mayam nasu akhoi bu misang mikhai nai ba mawong da thambiganu haina pukning singsinjari We want justice! We want justice! We want justice! Kunai asigi nupi singbu mangjil thaba nation ama semnabagi damak matamga chunaba awangba thaki wakal loksing phanganduna lamjingba ngambi akhang kanbe nupi amade mama ama oigadabani haibase Progressive Alliance for Leadership and Empowerment of Mothers ge pandamni haina Palemgi President Kumabam Jiban Malanangase Jem Hall the Pangthokpa Palemgi ahanba mapokumon thorum the haikre Mangjil thaba kunai ama sembada nupigi thaudang haiba thimda pangthokpa thorum aduda lamdam asigi saknai rabi nupi kayana sarukiyake Kumabam Jiban Malana makha taraduna aikoigi kunai asida lairiba nupi oibising mama oibising asina law ubada inkol koibada pothok puthokpada phisa lon sa tawduna hiram kayada national economy semgatpada nupi sing asina makhoigi maithongda awabagi mami amatta tahandana warabasuwa nangasi phauba achauba thaudang lauduna lakre Tauriba honariba pumnama khuneki shinmi oiduna pangthokpa thabakna masing yamba mapu oiduna pangthokpagi masingdi yamna hanthari maram aduna khunai asigi nupi oibising mama oibising asi hiram khudingda mapu oiduna maromdom lepchaba ngamduna masagi semilongi lambi semduna chawkhatpa khunai ama ohengadabani haibase palemgi pandamni haiki Akhoi palemna sangjaliba pandamsi nupi oibuibu thauna piba aduga loinana mangjin thaba nupi haibadi mama haibado ohenba sinmilon gi matang da su akhoi sinmilon se akhoi gi khune ki oina ngasi phogda akhoi sinmi sing se suraga la akhoi sinmi oina la I haijariba adubu akhoi mapu oiba ngamnana ba nupi se thauna leinaba haibagi pandam du da palem sangchanjabani District and Session Judge Oirambi and Nautuneswarina Ima Haibasidi Akankanba Minungshi Chauba Mamani Aikoigi Mama Oibisina Lamdam Asigidamak Achauba Taudang Lotuna Lakli Awaba Kongai Kayagaloinana Macha Oibasimbu Yoktuna Lakli Adubu Mama Oibisina Solakpa Matamda Hanna Yengbidabagi Chanabi Manba Ama Lamdam Asida Hek Chatarapa Oi Masigi Chanabi Si Laiba Makai Lamdam Asi Chaukatpa Kunai Oibangamloi Mangjil Taba Kunai ama oige hairabade matamgi mamal khangna chatpa mathau tai loinana aikhoi gi semilon asi hena chawkhat hananaba aikhoi shuba nombagi hainabi thamsi aikhoi gi sel thungi phibam phagat hansi hairagade financial literacy gi mamut tana khangba changi Apang ba senpham khara adu amata khaktana hekta loishin bagi hainabi leire suru nomlu laga phanglakpa senpham adu karamna sijinagani haibase mama oibi singna munna nainaba mathau tai haiki Akhoi population se yaman thare akhoi marui na mete se akhoi angang ama ani popade na kana kokna de sin akhoi se ba control da akhoi disorder ram la abanina akhoi youth akhoi minor akhoi generation se sei uchai ma tum de akhoi kai doni sei yang kai ma tum de kai doni ha akhoi wakhan se khale ado masigi wakhan se ngarana akhoi de khalaba madugi policy do that policy do should not be implemented in Manipur si ke assembly laini Manipur da akhoi leader ma ya laini adu aragadi center da akhoi mission yamjada banina akhoi disukung aki barlai adu na masigi pose Manipur da disana handigan wana haidana any report am laibra leite pote tawti Thanga SC tongan mapam ahumda SC MLA Tongbram Robindrona MLA Local Area Development Pangi Makada Nauna Saba Loiraba Community Hall ahum amade Hana Pibam Jadana Leramba SC Asigi Thanga Lawai Maning Saba Lekage Renovation Tauduna Semjinba Community Hall Ama Haunabi Matung ina Sangaduna Miam the Kushinabagi Thoram Ngasi MLA Ti Robindrona Koina Chatuna Pangthokre Nauna Community Hall Sariba Lekai Singi Development Committee Singna Sinduna Ngasi Pangthokiba Community Hall Sing Adude Thangalawai Shabal Mamang Lekai Community Hall Kangsoibi Mapal Mamang Community Hall Amade Thangalawai Sabal Mayai Lekai Community Hall ne Ngasi tongan mapam singda koina Chatuna Pangthokpa Sangabagi Thoram Aduda Khat
Thinungai Gram Panchayat ki Administrative Committee ki Chairman N Ramananda amade Administrative Committee ki Ward Member Singh Loinana Development Committee Singi Thaupuba amade Laikai gi Ahal Oiraba Singh Loinana Maira Paibilup Singi Thaupuba Kayana Sarukyake Community Hall Sangabasi Mapung Oiba Thoram Thangalawai Shabalaikai Community Hall da Pangthokpa Main Function da Thorum ki Chief Guest Oikiba MLA T Robindrona MLA Amana Paikat Lamba Development ki Thabak Thoram Loishindana Thamlambat Singh Mathang Lakadoriba MLA Aduna Amuk Miyam gi Apamba Mawangda Mathang Manaw Naina Jakot Pa Kendra Ama Ohenaba Sem Sab Haibasi MLA Ama Oibagi Thaudangni Handaki Tam Asida Thuaningdaba Leibaki Oiba Thaudok Khara Amadi Covid na Maram Oiraga Paikat ke Khanba Thabak Thoram Kayada Thinta Handabadi Nate Adubu Lal Lairabastu Development ti Lepayati Haiba Wakalonda Ngashi Sangariba Community Hall Sing Asi Lal Mamangda Loiba Khara Amaga Punna Loishinduna Sangaba Ngambani Loinana ACSC ki Tongan Mamapam Kharadasu Miyamgi Apambagi Matung Ina Housing Community Hall Kharasu Sabagi Tabakana Chathari Athubada Saba Loishinduna Haiba Community Hall Sing Adusu Miyam da Kushinana Batorang Tauri Haiki ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯗꯔꯀꯥꯔ ꯇꯥꯕꯁꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯕꯁꯨ ꯂꯥꯟ ꯇꯧꯕ ꯆꯠꯊꯕ ꯂꯩꯔꯕꯁꯨ ꯀꯣꯚꯤꯗ ꯂꯥꯛꯑꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯗ ꯁꯥꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯁꯪꯒꯥꯔꯤꯁꯦ ꯑꯦꯅꯤꯊꯤꯡ ꯗꯔꯀꯥꯔ ꯇꯥꯕ ꯑꯦꯅꯤꯊꯤꯡ ꯑꯩ ꯑꯉꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯈꯔꯗꯣ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯁꯤꯟꯖꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯋꯥꯠ ꯑꯄꯥꯁꯨ ꯃꯌꯥꯝ ꯂꯩꯒꯅꯤ ꯁꯤ ꯇꯧꯔꯤꯕ ꯈꯔꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯒꯅꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯑꯩꯍꯥꯛ ꯍꯣꯠꯅꯖꯒꯦ Kurkul Moibung Kunogi Community Hall Eviction Taukibaga Mari Lenana Political Party Sing Yakshin Birakanu Haina Kurkul Apun Banupi Chaukaluki Member Ningthausam Susilana Paumishing the Pongdokre Kurkul Napang Lekai Panchayat Ghar Maraktalaiba Kurkul Makalaikai Community Hall da Paumishinga Unabada Susilana Maka Taraduna Moibung Lekai ga Hundung Turelgi Sharukhara Mensilaga Dam dagi itai pinanaba sizinaramba khonglam amada turel thaidokibadagi wafam asi chauthorkibani turel phunjinba khaknatana turel thaidokiba khonglam su phunjinkibadagi lokthok U Yadabadagi District Authority Yaunarakpadagi Demarcation Tawada Community Hall Sariba Mapam Ado Hanagi Turel Maril ni Haibagi Lekai Ani Magna Yana Krabane Lekai Aniki Ngamkai Jayat Nabagi Wapam Asi Karigumba Amata Kangdana Ngarang MPCC President K Megha Chandra Laklaga Lekai Ani Asi Nungsinada Nabashilambasi Laibak Tibani Eviction asigi akupa marol khangning labade mari lainaba authority da hangbiyu khulda laklaga michang khombagi thabak tawbiganu atopa political party singnasu wafam asida khud thingjin birakanu haina makhatarkli Manipur Pradesh Congress Committee ki President na lakpiraga yingsinbagi damakta di khukun praja singna thagatpa phongdok sari aduga honorable MLA na lamgi ngamkhai gi marakta saye na ba asidi honorable MLA na khangbira moi aduna election mayagi politics tawraga amadi vote khombagi thawong asidi lekai amakhaki wari taraga khangjadraba praja myam da utti chaibiga nu eviction notice ki achumba honorable K Megha Chandra na khangbi ningrabadi mari lainaba council department sing asidagi inquiry tawbiyu matung tarakpada Hairiba eviction asigi matangda atopa party sing changbirak hor khombagi moongda akoi nuksinada naba lekai asigi maramdadi honabiganu haina akoina apin tawjari Manipur gi aiba aibe singda chawraba sapu ama piragliba si makoina iduna puthokliba makal kaya gi lyric sing ase pabinaba laibinaba lairaktaba asina achauba sapu ama pirakli haina Dhanamandri University ki BC Professor Wahengbam Chan Babuna ngasi Fiction and Poetry Club Manipurna State Central Library Department of Manipuri Assam University Kha Manipur College Kakching amadi IQSC NG College ka khusham naduna Life and Work of Liveshram Samarendra and Elangbam Sonamani Haibasida Pangthokpa International Seminar da Haikre
नुमित निनी चथगदबा इंटरनेशनल सेमिनार अदु हौदोकपकी थोरमदा BC प्रोफेसर वाहेंगबम चांदबापुना मखाताना मणिपुर की कल्चर लिटरेचर असे हेन फगत हनगे हाइरबदे अयिबसिंग असिदा लैरिबा वाखलोनसिंग अदु इदुना फोंदोक हनबा मसिगिदमक इमुंग मनुंगदगी हौरगा लाइरिक लैरगा पाबगी हाइनबी असे हौगलक लिबन हारोलसिंग असिदा फावहनबा चंगे लोइनाना ngasi डिजिटल की प्लेटफॉर्म दा हौगलक लिबन हारोलसिंग असना हेन फोकस पिरक लिबसे मसिना कयाम यामना कानाबा खुदोंचाबा पिरी हाइबसिसु नैनबा मथौक ताई हाइके मणिपुरी ओरिजिन है सो मामा लोन सिंगा मथोक्त्रबा मयेक सेंगना अखोगी कम्युनिकेट तब गमद्रम मैम सी कम्युनिकेटिव मणिपुरी से मसी की कोर्स ने अखोना तौरकदोरी बस अदा मसी जे याम अचौब इनिशिएटिव अबनी अतुत नतना पृथ्वी की मफम मयाम अमदा अखोगी मणिपुरी मयाम अमक खुंदा दना लाइरेबा पिक अप पॉपुलेशन दा अतुगुम्बा मफमसिंगदा अखोना स्कूल कॉलेज अमसु यूनिवर्सिटी करमाइना हांगुरिनोबा लैंग्वेज अखोगी मैतै लोन अमसु इमा लोन सि तमनबगी अतु ओररोइदोबनिना हाइबा मयाम सि लोइनमक ऑनलाइन दा अखोगी लैंग्वेज लर्निंग के प्रोग्राम सि दा जॉइन तौरखांदा धर्मजुरी यूनिवर्सिटी सेंटर फॉर लैंग्वेज लर्निंग दगी अखोना कम्युनिकेटिव मणिपुरी से अखोना तंबिरकदोरिबे Research Institute of Science and Technology RES की तरागमंगा सुबह फाउंडेशन डे थोराम RES न सिंधुना DM College of Science DM UG lecture hall room number 73 दा पांगथोक्रे थोराम अदुदा RIST की डायरेक्टर प्रोफेसर एन निमाई सिंह DM College of Science के प्रिंसिपल प्रोफेसर KSH बिरबल मणिपुर एसोसिएशन फॉर द प्रमोशन ऑफ साइंस के प्रेसिडेंट प्रोफेसर RK भुवन चिंगबन सरग्याके RIST Executive Council of Chairman Professor N. Rajmohana Lamdam asigi hogalakliba mahiroi singda science ki awareness pinanaba maps amadi RIST haudoke hairiba RIS amadi maps haudokibagi scientific idea kaya phangduna lamdam asigi hogalakliba naha singna sana khonaba culture da khak natana lamdam asidagi afaba scientist putoktuna science ki lamda ngasidi malem gi thakta manipur gi achauba phida amakanba ngamle haike पाम्बई मोटर हाइना मिंगथोनबा इलेक्ट्रिक रिक्शो की शोरूम अमा हियांगथांग मयाई लेकाइदा ट्रांसपोर्ट डायरेक्टर खुमनथेम दाइनाना हांगदोक्रे थौरम अदुदा ट्रांसपोर्ट डायरेक्टर खुमनथेम दाइना यावना मियोय कयाना सरग्याके थौरम अदुदा ट्रांसपोर्ट डायरेक्टर KH दाइनाना हौजिकी मणिपुर के सेनमिलोन की फिबम असिदा इन्वेस्टर सिंह पुंसलगा असिगुबा वेंचर अमा हौदोकपा सि यामना मथौ ताई लेंगा की थबक खक ngaibaki महत्ता असिगुबा थबक थौरम सिंह स्किल लेरबन हा कयाना हौदोरक असना सेमिलोंदा कानबा कया पिरगनी हाइके लमदम असिगी फुरुप सिंगी नाट चनबी असि महिरोई सिंगदा खंगहन्नबगी पांदमदा किंडरगार्टन मोंटेसोरी स्कूलदा कल्चरल एंड ट्रेडिशनल डांस कंपटीशन पांगथोखरे तागेल कोलम लेकाई दलेबा किंडरगार्टन मोंटेसोरी स्कूलदा स्कूल न सिंधुना स्कूल असिगी महिरोई सिंगी ओइना पांगथोखिबा कल्चरल एंड ट्रेडिशनल डांस कंपटीशन अदुदा महिरोई सिंगना लमदम असिदा येलहौंगैदगी लेमिनरकलिबा फुरुप सिंगी नाट की ओइबा जगोई सिंग उत्तुना अथोय एहन तानखिबा अदुगा मरी लेनना किंडरगार्टन मोंटेसोरी स्कूल के प्रिंसिपल डॉक्टर लोंगजम धनेश्वरना लमदम असिगा तना थानाबा याररोइदबा चनबी अमदि नाट की ओइबा थबकसिंग असि खंगहनबा मथौ ताई मसिना महिरोइ सिंगदा पिकलिंगैदगी हौना लमदम असिगी चनबी सिंग मयेक सेंगना खंगबा ngamgani हाइकी हारिबा इथनिक ग्रुप सिंग मसागी कल्चर आइडेंटिटी मसाई ट्रेडिशनल मागी लोइनमक लेजबनिना हाइबा पोर्ट सिंग अखोई हौरइबा आंगांग सिंगसिदा अखोइना खंगनबा मथौ ताई नोंगिन हाउस देन लोकताक हाउस अदे सिरोई हाउस अदे अमन अखोई संगाई हाउस हाबिना अखोई यावना मरुगइबा देन अखोइना सेलिबा अखोई ngasiगी फिजोन सिंगिजु अखोई हारिबा हाउस सिंगसिगा अमदि मागी कल्चर सिगा मरि लेनबा पोट अमक अखोइना ओइनाने पांथोक चबनी अन आंगांग सिंगसिना हौरइबा आंगांग सिंगसिना हौजिकी लैरिबा अखोई मणिपुर की लैरिबा अखोई ट्रेडिशनल ओइबा अखोई कल्चर सिदा अखोई अदुगुम्बा अखोई यामना खंगबा अमक मथौ ताई अदुगिदमक्ता अखोइना ngasiगी असिगुम्बा अखोई कल्चर एंड ट्रेडिशनल डांस कॉम्पिटिशन अखोई पांथोक चबनी हौजी पाउगी मरथन तेम ब्रे मतंग लोमिनसी मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप
100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda mukan taram nokcheri makata bapauda Bisnupur district ke manung chanba kumbi amadi sugnu SC ki tongan mafam kharada layong khangdana ok sibe yaure haire ok mapu singna su siriba ok sing adu phumjin bagi mahutta yonthok khibana layong khangriba ok ki anabasi mafam kayada sandorakadra haina mioi kayana chingna bapokna re haire ok ta sandorakliba leina asi masak khangdoktuna athubada mari leina basingna paikhat pham thokpa thabak sing paikhatuna leina asi sandorakta na bahona bi haire Cookie Joe Separation Day manungda Security Force na Meitei nupa ama Kangpokpi dagi kanbangam kre. ISTV News na phangba paugi matung ina Kangpokpi District ke Tuinomjang Village da mafam khangdana leirambadagi Central Paramilitary Force amadi Manipur Police na rescue tawkhraba nupa adu Imphal East ki Yangnangpokpi Police Station ki manung chanba Thamna Pokpi khuldagi Soyam Sanayamba alias Thomas Jai kuntraga manga kawi haire Kotu amadi Cookie Joe Group singna ngarang ayuki pung taruk tagi numidang wairam pung taruk phawba total shutdown lauthoktuna Cookie singna khundaba mafam singda Separation Day chatharingai manungda Soyam Sanayanba Kangpokpi District manung chanba Tuinomjang Village da leiramba thengnarakibani haire Lisingani kunghomdoi gi me ahumdagi Manipur da leirakliba irang asina maram oiraga Maitai amadi Cookie Phuruki mioi sing ngasi phawba changthok changsin ngamdana lakibane rescue tawrakraba Soyam Sanayamba tekta kaidana maki mung manungi mioi singda khusinakre haire Korirol Sandoklob Wangjing na silaga Sri Madda Paramans Swami Jogendrananda Giri Laikidabagi Kunthakatare Suba Ningsing Thorongka loinana Kathok Jaba Haina Mingthonba Hindi Loldagi Manipuri Lolda Handokpa Lairik ama Phongkre Korirol Sanglel Wangjing ki Holda Pangthokiba Thoram aduda Korirol Sandoklob Wangjing ki President Tongbram Babulal Hari Bhakta Samaj Lamding Wangjing ki President B Nabakishore Sarmana Chingbana Saruk Yake Thauramadu Swami ki ayekpa mamida amasung handak talai khidraba sanghairaba aiba Kabiras Moirangthem Rajendra ki photo da hailai katuna ikai khumnabut ki amade minute ani tumina leptuna awaba su phongke ngasi phongki ba lairik adugi maramda Dr. Shanasam Nabatip namacha khaina thamke Tungda Swami Jogendrananda Giri amasung spiritualism haiba hiram asida sangnairaba aiba Saikhom Chawbana Marik Jumna Wangangke ngasi thorom aduda Korirol bu pamjaba mioi kayana saruk yakhe Wildlife Week celebration gamari lenana Bisnupur Forest Division na Bisnupur District ki lamlak ki sa uchek singna maruaina Jaktaba mafam singda drive chathaba hokre ngasi ki drive aduda uchek lang tare phagat pangamke Khongthang asiga mari lenana Bisnupur Forest Division ki official singna miyamda lamlaki sa uchek sing phaba amasung hatana ba appeal tawba ka loinana makhoibu nungsina loina binaba wafam kaya suphongdokhi October 3 pangthokadoriba Manipuri Sairengi Numit ki saruk ama oina Department of Indian Languages and Literary Studies University of Delhi na sinduna ngarang October 3 nungtil pung 3:30 taba matamda Manipuri Sairengi Numit lisingani kungamanga ki thoram ama Department asiki classroom da pangthokre Thoramadu the University of Delhi ki Department of Indian Languages and Literary Studies ke Assistant Professor Gurumayum Bijoy Kumar Sarmana wahaudok pikhi Makatarakpada Department asigi mahiroi singna sangngairaba Manipuri lol ki aiba singna iramba saireng amade makhoi masa masana ijaba saireng sing lanthokhi
Konjengbam Rajendra Singh Memorial Trust na Sinduna Jiribam District ki Babu Parada Laiba Nawa Loksingkol School da Pre Dental Medical Camp ama pangthokre School adu ki mahairoi singda yagi anaba yenglaga hidak langthak yenthokpaga loinana ya sokhandana ba kari tawgada ki amade sokpa horaba singna hena sokjindana ba kari section thorang lokat kadagi haibagi matangda Dr. Thaunauzam Leimaton Chanuna mahairoi singda sugaina takhi Malem gi honglakli ba ahong ba kaya asida ahal oiraba singna makhoi gi health care ka mari leinana laingak na hakshel da mari leinana marik chumba policy ama sembirabade ahal sing asina tungda oirakadaba awa ana kaya da ki ngak thokpada chauna mateng oigani haina Sangai Trust Foundation gi managing trustee Salam Prasant nangase Leima Sangai Trust Foundation Leima Chanu Nawateng Banglub amadi Sangai Trust Foundation anina puna kusam naduna Kongba Nongthombam Laikai da Laiba Nupi Singtagi Oiba Senior Citizens Home da Leave No One Behind Haiba Team Gamari Lena na Pangtok Pathorum da Haikre Thaurung Gamari Lena na Sangai Trust Foundation gi Managing Trustee Salam Prasant na Makataraduna Ahal Singasi Aikoi Kunai Asibu Apabalambi Takpada Yamna Pangal Laiba Kanglub Amani Makoi Lamjing Lamtak Midyang Amadi Poktak Yaudana Tungi Mirol Bu Apaba Maikay da Purpangamloy Makoi Asi Aikoi gi Yungi Pillar Oibada Natana Kunai Asibu Chumtok na ba Guiding Force Amani Haike Thaurunga Mari Lena Senior Citizen Home da Leriba Ahal Singi Chana Thaknaba Nga Amadi Nutritional Support Taunanaba Essential Multivitamins Multimineral Calcium Tablet Amasung Digestive Enzyme Singsu Lemna Piki Delhi dagi Impal tamna chatkadaba Cycling for Manipur Peace Haiba Thimda Transgender Social Activist Malem Thongam ngarang October ani gi nungthil pung mari taba matamda masing yamlaba Delhi da leiba na kayana sarkyatuna Manipur gi damak lamtharakre ngarang ayuk pung nipal ga minute nifuda Faridabad yaukibaga loinana numidang wairam pung ahunga minute yankai mangada hapurda Yaukre state asig miyamna ngasi hingliba punsi marel asi lebak asi mafam pumna magta leiriba citizen pumna magta mamutana khanghanbaga loinana Manipur da mahu sagum ing tappa hanjilakna ba khona bana khongchat asi pandam ni hairi Ima wangu tamphalai rembegi hiang hiral tanabagi thoram Manipur turel gi masama weriba ithai virus gi kha thangba wangu turel da pangthokre Tamphalai rembi hiroi pakhangba hiroi lining thau hiroi haina khaidoktuna pangthokpa hiang hiral tanabagi thoram ado wangu napachik hiden dagi wangu ima tamphalai rembi hiden ge kha thangba wangu baji hiden phauba punna kilometer taruk henba wangu turelda lamthungpham oike hiang hiral tanaba aduda ima wangu tamphalai rembi na ahanba takhi Uripok Apun Balup Senior Citizen Forum Lamboy Khongnang Khong Forest Department Directorate of Environment and Climate Change ka khusham naduna Lamboy Khongnang Khong Mela Ground Lambi Matai Paringda Cherry Pambi Kungamari Thakre Uripok Apun Balup ki General Secretary Samom Dhrubana Malem gi honglakli ba ing asana pirakli ba chaitheng dagi ekhoi punna khusham naduna u thaduna asangba Manipur ama tungi mirol da khusinaram lasi haike Universal Wushu Academy Thobal Nongang Khongna Sinduna Academy asigi tongan ba National State amadi District Level Tournament singda medal lorokiba sanaroi sing taramna opagi thorum amangase Thobal Nongang Khongda leba Academy asigi training hall da pangthokre thoramadu da handak chahi ki National Chatluba Player Sing State Level Wushu Championship ta Sanda Events ta runners up tarkraba Player Sing amadi Thobal District ki ahanba Olympic Games ta overall champion oirakraba Punna Sanaroi Kungani Toida Achamba Kudol Port Piduna Ikai Kundabutki Jahi Magbudra Manga Sugadoraba Athlete Ani Yauna Athlete Jamaga Humpu Henbana Saruk Yaduna Nipugataruk Suba State Master Athletic Championship Ngasidagi Hokre Kumalampa Sports Complex da Laiba Men's Stadium da Manipur Master Athletic Association Sinduna Ngasidagi Horaga Hayeng Pawba Numinini Chathagadaba Nipugataruk Suba State Master Athletic Championship Asida Masana Kayada Atwe Hentanake
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯒꯤ ꯀꯟꯚꯦꯅꯔ ꯃꯅꯤꯄꯨꯔ ꯃꯥꯁꯇꯔ ꯑꯦꯊꯂꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯆꯣꯏꯕꯝ ꯗꯦꯕꯔꯥꯖꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯀꯦꯔꯂꯥꯒꯤ ꯇꯤꯔꯨꯕꯟꯇꯄꯨꯔꯝꯗ ꯄꯥꯡꯊꯣꯛꯀꯗꯕ 43ꯂꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔ ꯑꯦꯊꯂꯦꯇꯤꯛ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃꯁꯨꯅꯤ इवेंट्सिंग असिदा फर्स्ट सेकेंड थर्ड ताबसिंगना चैंपियनशिप अदुदा सरुक यागनी चैंपियनशिप अदुदगी अमुक मथंग चहिगी नवेंबर थादा पांगथोकदबा वर्ल्ड मास्टर एथलेटिक चैंपियनशिप ता सरुक याबा फंगनी नवेंबर थादा पांगथोकदबा एशियन मास्टर एथलेटिक चैंपियनशिप की ओइनसु मणिपुरदगी मास्टर एथलेट हुंफुगनिथोय अमसुंग ऑफिशियल अहुमना सरुक यागनी हाइरी अखोई ngasi हौरगा पांगथोकचरिबासी 46 निफु तरुक सुबा मणिपुर स्टेट मास्टर एथलेटिक चैंपियनशिप कम ट्रायल सिलेक्शन फॉर 46 नेशनल मास्टर एथलेटिक चैंपियनशिप केरला सीने पांगथोकचरिजे सिदगी ngasi हौरगा पांगथोकचरिबजे अखोई सिदगी खंगलकपा फर्स्ट सेकेंड थर्ड जिना खंगलागा मथंग चहिगी 2026 की जनवरी 28 तगी हौरगा केरला की त्रिबांडम दा पांगथोके दौरिबा नेशनल चैंपियनशिप असिदा सरुक यादुरिबनी लुगा हाइबा नेशनल चैंपियनशिप असिदगी मु खलकपा सिंगदुना 2026 की नवंबर दा साउथ कोरिया दा पांगथोके दौरिबा वर्ल्ड मास्टर एथलेटिक चैंपियनशिप तम सरुक याबगी खुरोंगचाबदो फंगनी स्टर्न स्पोर्टिंग यूनियन पैलेस कंपाउंड की मतम सांगना सानरोय ओइरंबका लोइनाना यूनियन की इंटरनल ऑडिटर ओइरंबा नोंमैबुंग नाम्बरम चुथेक्तगी पुखरंबम चावबना मनुंग मतम चादना लैखिदबदा ESU ना अवाब फोंदोखरे ngasi Eastern ground famkiba mifam amana minute ani tumina leptuna laikhidrabaki thawai namapugi khuyada ingna chingna lairuna bathoni ke imung manungi awabada su sarugyari hairi hojilo islakpada marueba paw amukana pijari मियाम की लेमंगाक अमा सेमननबा बीजेपी की MLA सिंह दिल्ली द पाइशनखरे ngasi सोहानगी शियाम बिरेना लुचिंगबा MLA कांगबु अमा दिल्ली की दमक इम्फाल थादोखरे हाइरी मणिपुर अहानबा ओइना कोनुंग चटपा लंबीदा रिजिड पार्टमेंट की श्यामलिबा लंबी असि मी चटनद्रिङैदा मफम खरदा चखाइरे हाइरे संगाई की कंजर्वेशन अमदी ब्रीदिंग सेंटर अमा कैबुलमचाउ नेशनल पार्क की अकोइबदा सेमगतनबा थौरांग तौरे हाइना प्रिंसिपल चीफ कंजर्वेटर ऑफ फॉरेस्ट अनुराग बजपाइने हाइख्रे अमदी निफुगा तरुक सुबा स्टेट मास्टर एथलेटिक चैंपियनशिप ngasiदगी हौख्रे हौजिकी ओइनदी ISTV न पिजबा पाव मतांग सलोजरे मिंग ताबिरिबसिंग ममुकाना खुरुमजरी